पाउचेदे यंपम उइबा मर उइबा पाउ खरा अपडेट तौजरे ईवीएम थुगाइबदा चेनब एनपीएफ की वर्कर तरुकी मथक्ता सुमोतो केस अमा लौखटख्रे ngarang pangthokiba taragani suba manipur legislative assembly की अनिसुबा फेज की टेक्नोफल केंद्र की 42/42 रिलम सेंटर दा एनपीएफ की वर्कर नि हाइबा मियोइ निफु यांखै रोमना फॉलोइंग पर्सन सिंग दा अकी अखंग पोखलंबक लोइनना मफम अदुदा लाइव ईवीएम सिंग मांग ताखलंबगी थबक साथकिबा अदुदा सेनबनी हाइबा मियोइ तरुकी मथक्ता टेक्नोफल पुलिस ना एफआईआर पांदुना सुमोतो केस अमा लौखटख्रे ngarang iko van MN04V1347 दा थोंगदुना लाकपा मियोइ तरुना polling station adu changluk polling person simbo kian khangan batana tana EVM machine sing thogai duna mangta khalam ki matung do police amadi RVC na chenari ba mi taruk phaduna su moto case amalo kot kibani aire nagalam marom da mioi ama sibagi wog da miyam forest tawgre tha asigi mari ki numidang da wangsing ten tha da election ka khana sena bagi thoktok ta nomaina fan badagi laigidra laima pokpam amoba sahi kunmanga apokpa pinoi wangsing hodam bada leiwa amalai khidabada adugi matangda ngasi miyamna wangsing hodam bada wakat mifam phamduna protest tawgre wakat mifam aduda saruk yaki fasina victim gi imung tamatik java compensation piu mihatpa hawum rajen amadi masarpa rakesh dandi piu afa flag card sik paike wakat mifam aduda saruk yaki fasina phangdo kibada asi bhaksang asi hariba hawum rajen gi mamda poloi gadabani loina mahak miyamda sinagadabani atrapadi asi bhaksang lokhiroi anasu phangdo ke pungkun mari gi total shutdown lautokre All Tribal Students Union Manipur asumna ke SO Sadar Hills na Kangpopi district hayang mas taridagi ipan pawba pungkun mari total shutdown lauthokre loinda asumna ke SO gi general secretary bo phusai ki pathong adu akan mamung ta kandem tawbaga loina na thodok adu general police commando gi bakhuta action lokuna ruba dipan tawri and asum gi Department of Information and Publicity gi serul amana aire atopa editorial gi kalam amadana kanana kari gi akiba poghaliba yamna ngai oiba thokni democracy gi hanba yumpham thonbaga pangkhangni mikal pangthoklibase haining bamaram kya amatongan tongan ba fajaba londa sinaduna mere poining ba kya thorage aduna bhotara habedi sahi taragani fan subadagi ni hingliba hek leng ot pangam libasingna magi apamba mirep khanduna bot pigadori bane taragani the irak suna pangthokliba mikal sing asida kendra amatadagi bhotor miyamna singtholaga mirep henduna thagalakpa mute yaudri aiba yai Miyodoining basing masa-masana amati political party sing na thadok lakpa mirep sing atudagi voter sing masina bafari ana khan basing adubani vote pigadori basi aduna polling vote manung da hek sangkiba phawbosi dadi voter sing asi laiki ngamthang dona mirep sing amade makoi khongroi sing lawi habada haiman bathokloi ason voter sing na apamba mirep khanduna vote piram dai amade madugi mangjungna makoi da aki akhang thogalakfa yai habasi election commission of india amade state ki election commission sing na su khangba jane Madumak tana vote hadabada voters in a free and fair oijaba ngamnana ba hek pakat payaba thaurang faikatuna lagle thaurang sing asi lokul na hadak pang thokiba manipur ge taragani thuichuba mirep mikal asiga mari leinana voters sing ba atamnana sogan sian ba ke yaukre mirep to phawbot nongoi kapsin ba yauke polling vote manung sanglutuna EVM machine thugai kaidaw yarok padagi thugai kaukhai yarok padagi report tawba yaure Thorokliba thodok sing asi mikal gi asin arang tawriba sing na thoidokna kumna naina fam thoge mathong kya gi mamang dagi lokhulakliba voter sing ba amate candidate sing phawwa free and fair ohenana bani ana lokhulakliba thorang sing asi kya yamna effective oiriba gi aibasi makhana fam thoklabane pamdaba thodok thukriba mafam sing adu de commission na lokhaliba thorang sing arem batare kanaba phangdre airoida bagi maram leiroi aduna di kadai da kari karamba hen bahong lakliba mathong gi miyoi sing asi gi pungning wakalge thagasi ga chuna kadaba section thorang sing tonggi damak hausutagi hauna khanawa chungane Masih mating oiba yari basina thorgliba crime mayam asi kana na kidnap na kamdong na thogan bagi abestagi hauraga khanaba kana gane masin na laison solaga matungte sori na tagan no mai yepasing mikal matamda hek tholopam dawre masigam masi karamba miyu sina kit hena pangthokan bage khangthoklaga makoibu akana na kopsen senaba ama mathau tara kadorivra haibasini miyam na khanari base nadrabadi democracy gi mikal haibasida voter singa si sayun bagi sadan madakta tariba sadungi thakta laihiba tarakle Mahui sing na mesin gari sing mai thadok lamle Satisgarh gi Kanker district lampi semba ki thabak da sinava mesin ahum amasong gari ani mahui sing na mai thadok lamle ana police na ngasi phangdokre adu badau adu da misi mina thopagi pawdi leite ana su police na phangdorakle Kanker ki superintendent of police Salap Singhana phangdorokpa matungi nagarang na bidang weram khulai matik chana paiba mahui kampu ama kalmuse amasong marafi khungi marakta lambi semba ki thabak tawriba mafam aduda laglaga gari amasong masin sing adu mai thadok lamki bane Kari masuk masin sing adu mai thatringa ki mamang da mau ising duna mafam adu da thabak soriba labor sing ba thabak le na bakian ki aina mahana phangdokle
Maoisina may thadoklam kravasing adu tragani mixer machine ani amasung JCB machine amani aina fongdok laduna mana haigi thodok adu gi paw fongpa police team am sanction khiba ka loinana Maoisung dagi khongul lina ba thiba homba gi thabak satari lokta tasin bada mioi manga sire Jammu and Kashmir gi Samba district da ngasi sports utility vehicle SUV ama aruba lok amada tasan bada gi mioi manga sikre amasung atoba pana aruba pipam da sokle aina officers na phangdokre Officers sing dugi matungi na thakdok atu ngasi ayuk Samba district ki Jammoda manakta thokebane Makhoi hai ki driver na control ngamhok dabadagi SUV atu lambi dagi adokraga aruba logabada tasin ba atu da mioi manga kudak da seki amusung atopa amana soke Asok batu hospital amada pukhat ki bakal loina na maki film suluna laire haina phongdok laduna officers sing da hai ki misi mina nangle pa mioi sing adu SUV atu da Punjab dagi Srinagar damna lakpane Prime Minister Modi jauna BJP ki center ki losing bus na Birian bo sem ohen ba pamle Birian bus minister ohen da pakangbu amanadi Guwahati da kem taw ba hokre Handak tangka gani thona pangthogi ba tara gani thoichuba Manipur Legislative Assembly mikal loikraba bod masing ti tringai asida BJP na songsoi choidana majority fangtuna BJP khakta ki oiba lengak ama semlakani aibage thajaba leibadagi mathang BJP ki lengak lakpada center ki losing busin atoki matik thajariba CM Nongthomba Berenbo amuk ana Chief Minister ohenba pamla baso En Beren gi kangka da sang Berlin kum hana dagi lerak lava karana En Beren bo Chief Minister ohendana bagi nabak taw Guwahati da kem taw bagi thabak chata kre aire Pausi asina thajaba yaba mafam dagi fangba paugi source amagi matungina di Manipur da sahi mangan Nongthomba Beren na Chief Minister oidun lakpa matamda Manipur da afaba lengak sasan ama purakwa ngamke Manipur ki law and order ningtina fagadan kiwa singtam amatu ina punsin aduna nungsi chana lehen bangamba khwaidagi faba BJP na lusing ba lengak ama haibadu oike Masidana tana afaba sako torang kitaba kya CM Beren ki lusing makada masak tongna paikhalak padage Center ki lusing bus na pen badagi handak kimikal asida BJP na majority oiduna anova BJP kaktagi lengak ama CM labadi En Beren basung choy dana apu kana Manipur ki Chief Minister oinan ba thorang tawri haire Loina na Prime Minister Narendra Modi amri Unit Home Minister Amit Shah ki su En Beren bo amuk hana Manipur ki Chief Minister ohen bahai basi apam bawairi haire Paugi source asina makha taribadi BJP ki lengak laklabadi En Beren na sungsoi soidana Chief Minister oikragani haibadagi baghatuna En Beren bo hana dagi inthuna na bukhana tuna lakibani haiba BJP manung ki mioi kharana Guwahati da chatuna kem taw ba hokre kem asida handak BJP ki ticket ta vote lepkiba sungsoi soidana vote karagani aina thajaba thamba mirep ama anisu En Beren bo Chief Minister ohentana ba Imphal thaduk tan Assam ge BJP ki lusing ba khwaidagi machine chatpa amana sil langturagu haujik Guwahati da kem taw hokre aire Pagosin hai Assam ki BJP ki machine chatpa sakti leiba miyoisin handak election mamang da Manipur su laktun election campaign yaurongke loina na mahak na Manipur ki Chief Minister ohen pa pam miyoi aduga fullaga sungsoi choitana miyoi adubo Manipur ki Chief Minister ohen gani habagi aset pathajaba pibadagi En Beren ba amuk hana Manipur ge Chief Minister ohen da nabaki dabakta Guwahati da kem chathaba hokibani haire Ngasi nong manini asida makhoi ga wakal manaba mioi kharasu Guwahati da changnaba siam sadu leire haina tare paugi source asina makha tari badi hauji Guwahati da kem tawduna En Beren bo Chief Minister ohentana bhon hare haibase BJP ki center ki lusing basing na su pau wangle adoba makhoi na tawjire ba kem adu karisu kanaroi BJP ki center ki lusing basina Manipur da BJP ki mara chet phalenga amalen ki bhai base lain ki haibadi BJP ki maruk mara tahan ki ba si En Beren ki achaw hona jamalne Maduna mahakna BJP ki damakta abadi Manipur miyam ki damakta khanduna tawkiba singthaningai oiraba thabak sing adu BJP ki center ki lusing basing na mayek sena khange Maduna handak pangthokiba mikal ki fal asi lauthorakpada BJP na majority hek fangbagi En Beren bo amuk hana Manipur ge Chief Minister ohenana bagi aset pathajaba adu haujik su lengdana leiri aina pawgi source hasina aire panbajabadi handak election mamang da Manipur da vote khomba lakiba Prime Minister Narendra Modi amda Union Home Minister Amit Shah da natana BJP ki lusing ba kyana miyam da wangang bada En Beren bo amuk hana Manipur ki Chief Minister ohening bagi apam basu phongtok lamba leikrabani Makatarakba atop papaw amadana Myanmar ki opposition member singi citizenship kakre Myanmar da paliba military council na libak aduda army ki rule ki mayukta lefada mateng pangliba maruiba group ki makuk thongpa member singi citizenship kakle ana law thokre irai numita state television MRTV da law thokiba aduda hai kifada military rule ki mayukta lefa opposition ki losing ba taraga mathoige citizen oiba ki hakakle maramdi makhoi lebak asidagi chenkre amasung lebak ki mangna ba tawre Aroibida content sing asigi maruiba pau khara asiba pau tamjariba Manipur local news YouTube channel amati Facebook page asidagi yengbiriba punamak pathakajari channel asina tumta kanarabadi subscribe to bitribasna subscribe to birmolina like in the share to busu kawi kun punamak po
ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫